ngasi phongkiba tongan manipuri siphongsingdagi masum thokiba thawdo wathoksingdagi maroibi ipausing myamna thamjagi anbada pandam pausidagi lokosaraga curfew thugaidun lakpa gari sing fuatki manipur lenga ngasi tambaki district sing curfew lokthokhraba matung state force na curfew thugaidun lakpa gari sing fuatbagi thabak sadaki Imphal East SP KSI Shibakandana lusing bukangbu amana kunung mamangda lakpa gari sing thattuna sek tobigi akan mathabak sadaki Imphal West district ki oina malomda Additional SP NG Ratanana lusing bukangbu amana curfew thugaidun lakpa gari sing thattuna wangpong sadaki National Highway ki Imphal gi maru oiba mafam singda police na asat awok sek tobigi akan mathabak sing sadaki nakalamaromda school ban insang napi puba gari sing loinana analengi mari lena bagari singli thatoki curfew manung na pamdaba thodok thoktanaba tongan mafam singda su state force na akan mamongda ngaksen bagi thabok su chathari haina su paus ta makatana su parlakli amaromdana wakat mifam investigation gi mingda CBI na miyamda awaba pibi yanindi makatana CBI sanghalaroi Lampel Police Station na kuwan ba Imphal West ki mayay koi bida nupi ama sakangdaba singna nongmay na kaptano halam ki ba thawdoka mari lainana CBI ama di Central Force Investigation gi mingda mayay koi bigi nagyeta laydi ba miyamda hanjin awaba pi bigi thawong yaning di haiduna wakat mi pamkhre Istera sida thoglibi irang asiga mari lainana misang mikai nai ba mongda CBI ama di Central Force ki thawuk makata na sa thabiyaroi Makoy na sangbara ating wathamlagani haina mayay koibigi akoy bida layriba laikai marigi club amadi mayra paibi lupsing phungdorakli kwa kaitil mayay koibi mamang laikai community hall da mayay koibi mamang laikai mayay koibi ningthauzum laikai mayay koibi sabungmam laikai amadi mayay koibi thanauzum laikai club amadi mayra paibi lupsing gi mutsinga saruk yadunu ngasigi wakat mipum madu phongkibni wakat mipum madu saruk yakibi mayay koibi ningthauzum laikai mayra lupki publicity secretary Loitong mam ongbi surmilan hai July tarukta nupi ama masakhangdaba singna halambagi thawong aduga mari lainana concern oiriba lampel PS da maike somda leiriba laikai marigi club amadi maira paibi singi mihutna statement pi ki blaikre aduba misi siga mari lainana CBI amadi Central Force hanjana laktru miyamna awaba pibe sinoiti makatana CBI amadi Central Force na sanglakpada atingba thamlagani Masig apapata pumba lengak na pugadabani CBI ni state sida thokli birang si thijin biyamna pamlabadi mitai kya siriba madi kaya amana thiba khangdana lairiba sigi sabsaba investigation tawhaiki ngasigi wakat mi phamadu mayai koi bida nupi ama laikidaba aduga mari redana CBI Central Force ki investigation michang mikai nai mayai koi bigi akoi bida lairiba miyamda makhatan awawa pigano haina thaba plate card singsu sizinaki Makasa tharak poina to papawna Supreme Court na EGI gi members sing fadana ba interim order thokre Editors Guilds of India EGI member kharagi mathakta Manipur lenga na FIR lokhalabli ba sida members sing asiu protection pibi na ba Supreme Court tharakpa wakat amaga mari lainana Supreme Court na members sing asiu fadana ba interim order amanga si thokre makata na wakat adugi hearing Supreme Court ki Chief Justice DY Sandersut yawa divisions bench na lakli bining to ka numita hearing sa thanaba su ko na khankhre Manipur thoklibi irang asigi matangna EGI na Manipur lengak pu mingsa thiana na bohona bagaloinana media section ama busu thoklibi irang asiga mari lainana miyamda lan uhalle haiba maralda EGI gi president amasum masigi member ahungi mathakta Manipur police na FIR ani lokhalapani han FIR duna hokiba nomaiju numiki numidang ngangom sarat kauba social Worker amana EGI gi report adu kuki militant sing sawatun fong wa yumpham yaudaba report ni haina Imphal Police Station wakala padegi police na FIR lokathibane ani suba aduna Editors Guild of India gi member ahum Sima Guha Sanjoy Kapur amasum Bharat Bhushan August 3 gi tara phawa Manipur laklumnaba matungda EGI na September ani da puthurakiba report adu nakal namati yenglaga phongba aranba pawna haidana Surakhabam Sangita Kaubi amana nomaizu numiki numitangna Purompat Police Station da wakalakpaga mari lendana police na FIR rokhibane EGI gi report aduna state laingak pu purukanglup ama khaktagi yenglaga thabak tawi haina maral sirakhibane asiguma state laingak pu mingsa thibi yawa report phongbagi EGI gi mathakta FIR lokhatle haina Manipur gi minister N Berena hawkhibani thokaba numita pawmisingda laukthokladuna EGI gi report aduna Manipur da thoklibi irang asida asak pamaidagi haibaga man halle haina su phongdokhibane hairi Makasa tharakpoina to papawmana Union Home Minister CM BJP gi president gi effigy mai thakre
थवाई मिरेलगी थौमीसिंगना संगसिलिबा खोंजंग असि लेगांगना थवा सादे हाइदुना थवाई मिरेलगी खोंजंग असिबु सौगतपा ओइना मिते इरेसा कनबा अथौबु सलाइ तरेत की थौमीसिंगना यूनियन होम मिनिस्टर अमित शाह चीफ मिनिस्टर नोंथोंबम बिरेन अमदी बीजेपी मणिपुर प्रदेश की प्रेसिडेंट ए सरदारगी इफिजी मैथाखरे ngasi nungthil wangkhoi kaithil asangwida mitei ireisa kanba athaubu salai teret ki thaumi amadi maike idongi maira pai bisingna saruyaduna epg singadu mai thabaga loinana penda bu khulaw kyasu laukhyari amaramdana maira lupna yakhiblaiti kuki professor khamkhan son housing ki case ki mari lena singjamai apun maira lupna advocate staranjan bu ngakpi re haina ngang phungdo ki badu tawmal leirak maira lupna yakhiblaiti hari Singamkha Tomolere ki President W Apabina hai Paumising da ma ki wapamasi fongdok poloina lebak ki mayok leblak bukudimak Tomalerak mairalupna ngakpi bangamloi hanes fongdoki amaramda Advocate Sitaranjan bu Model Club apun manupi lup amasung sayon yaw mifam amana ngakpi de haina fongki baduda sayon gi ming pakshan ki badu aran mani ngakpi de hai baduda sayon yaw ki belaiti haina lup asigi President M budana su fongdorakli Amaramdana Sonia Gandhi na PM da ayib sirol thaduna Manipur gi yauna tuwan bi isu mapan pukatre tha sigi aroi bisrukta pangthokudari bi special parliament session na Manipur gi hauzik oiriba phibam sing yauna tuwan bi isu mapan gi matangda khanana ba Congress parliamentary party gi Sonia Gandhi na Prime Minister Narendra Modi da ayib sirol thaduna taksingkre iramsigi matana ngasi party asigi leader Zairam Ramesh na phungdokibada Sonia Gandhi na pisin ki ba ayib sirol aduda pallibu wafam singdi hairibi special parliament session aduda posagi mamol hengalakpa amadi thabak phangdabigi matana maroiba miyeng thamaga loinana hauzik oiriba setmilon gi phibam leibasigi federal structure handak state kya da ising isau nangduna thokiba natural disaster sing India China border gi oiriba situation leibasigi tuan mafam singda thokliba communal tension gi thakdok sing yauna Manipur gi hauzik oiriba phibam sigi matana khanana ba taksin gi hari Congress Party na laukhuki bagi matung ina opposition party sing na tha sigi sachat taragani pandi ki kungniti fabu pangdokadariba parliament ki special session manungna khanganing khana haningba makhoi goibi issue singi matana phukatuna yamna kupna khana nainaraba matungda ngasi ayuk Sonia Gandhi gi mekedi gi ayi pasero du pisin ki bena hairi Ramesh na hai Sonia Gandhi gi mekedi gi makhata na August 13 ga matudi lakthuki ba session asigi lairiba lainga ki agenda transparency leitebigi matana supanki hairi ba session asi opposition party singa karigumba khana nainaramba tawduna kokibani special session pangtokpu khudima paliba lenga aduna session adugi agenda adu punamakna yanagadaba maram sabe agenda ama oinaba honai adubu mangjongnu agenda khangandaba sidi handaki asin ahanbani haibaga loinana Sonia Gandhi gi sirol aduna special session adugi numit manganimak government business oigani masi lebak thibani adubu aikoi gi maikei digi haukiba session da pukhat pangam kidaba tuan issue sing pukhana ba hona gani haiba wafam khangan kheri atopa pawmana lining hall phulogi mapok kumon pangthokre lining hall nauria phulogi sei chamaga kunthra ga manga sub mapok kumon thoronga si wangkai thambal khok mitei sangne na pangthokre adubu lebak irang leibina isam samna maming tegi oina pangthokhi thoramadura case mangolzau s syam amasu s gopal na president member oina sargakhi loinana miyamna lining hall phulogi photo da leikatune kai khunakhi thoramga mari leina mitei proof secretary general angomsa seram brojendro ne inkumza lising amaga samapan ga nifuga manga digi lining hall phulogi mapukumon thoram pangtokna lagni ai ki English nga maga sama pangani fugani nithoigi June 13 da lining hall fulo laikidra matung inkum jali sing maga sama pangani fuga mangada maki wakhalo nasi mitei lebak ta yorakani kumon thoramasi state ki thakta pangthok wan view haidun lengak ta memorandum kya pikre dubu thabo oina pangthok piduna leiri hen sumangna penda ba phungdokhi maka satrak poina to papaujal pauksi digi lokosar curfew thamkhibana kaithel khuntak lansi khre lengak yauna lanai officing itak takre Coordinating Committee of Manipur Integrity Kokomina Bisnupur District ki Fogok Saw Ikhai da Lairiba Central Force ki barricade sing miyam goloina khongjang sangsinduna lathokane haina phungdokiba aduga mari leinana Manipur lenga tungan mu tampak ki district sing da matam kaktana thamkiba curfew na marameraga Khurambal kaithil yauna tampak ki tungan district headquarters sing da laiba kaithil sing khuntak lan sikre lenga amasum lanai office mailoisang sing yauna tungan ba office sing ika kana khidre
Imphal West, Imphal East, Kaksing, Bishnupur amasung Thoubal districta curfew matam khara komthoklamba adu ngasigi oina curfew komthoktaba sina maram oiraga Tampaki district singda miyamgi punchita sauna akaiba pikhi adubu lenga ki tuan district administration curfew manung school college sauna hiram kharadi athingba thamkhidi curfew manung athingba laikhidaba singa dudi hell electricity PHED petrol pump school college municipality press electronics media amadi court ki thabak singni State lengan houzik thok liba tha mari mapung pharaglaba irang asiga mari leina kokomina phogok sok ikaida central force na thamle brigade sing lathokani haina thamlakhiba adu laingakna handokna ba appeal tawraba su handokta ba maramna pamdaba thongdok sing thoktana ba tampaki district sing da curfew kom thoktana lakhibani curfew manung na greater imphal tuan ma tampaki district headquarters sing su passenger service ona gari makal kudimak Satpagi sang yamna nemki security force na pamdaba thawdok sing thoktana ba section ngak senbagi thabaksu lokhat kheri amarondana kangpokpita naga sing na kuki gi mayokta counter blockade chathakre ngasi kangpokpi district naga sing na kuki gi mayokta counter blockade chathabawkre press ta phangba paw hokiba ahumdagi mitay amasung kuki gi marakta thoklib irang asina maramaraga lamdam asida yelhomi oina khundariba naga kanglup singda kuki na leptana sel khaiba yauna makal kya gi sathing kya piduna lakpi ngarang su kangpokpi district ki police station manakta lapoi puduna lakpa miwema kuki militants na lupa sahum piu haibada pidabada gi dama hat ke tawa mong da furakibani hiramas gi matana naga gi organization singna ngasi counter blockade lakthokhibani maru oina naga singna national highway da postai pubu gari satpada senkhai tawa madi modbung phawraga pot pubu athingba piba si yaning dabadigi counter blockade si chathabani haidi ngasi naga singna kuki gi mayokta counter blockade chathakhiba da pamdaba thawdok thoktana ba security force sing akan masik tharang lokhat ki haidi Pandam degi tendakna to papa mana COTU na national highway da chathariba economic blockade khudakta handokadabani haina UNC na thamkhr lusilak poina to papa mana riots affected forum na lengak ta pn phungdorakli hawkiba megi tang ahum da suchampur gi horakhibi irang asin maram oiraga tha dugi kungo humdo gi numidang pung 13 rom tabada mayu maikei tumna mai thadokraba singi dam relief camp ama sabina ba mari lena authority da haijakrabasu ngasi phawba sabiduna lairakpada Riots affected forum na lengak ta pen bu wapum phongdorakli irang aduna maram oiraga hawkiba megi tang kungo humdoi moirang kendra gi manung sena leiba tronglawbi makha guru khana tronglawbi awang malom la khem sum tronglawbi awang maning de koki militant singna mitei gi yum kunga matoi tumna mai thadokhi aduga yum kunthra ga tarukti miyam leiba ngamdabdi gi apunba nupi angang yawna miyoi sani ga manga mapam du thadoktuna senthoroklaba matung club maira pai bi sang Mandop amadi mari matagi yumna saidangna punsi hingna bonari mari denaba district authority DC da relief camp ama hangwina wa hokiba July gi tang tarada seol ama thaduna mateng pangwina bhai sakre adomena local MLA moirang kendra gi meke digi seng hawai khara pirakpanatana makha ta thab amata lokhatana rai riot affected family forum tronglawbina pn ba phongtorak pa loinana sit and protest yauna khongjang kya sangsinana ba sem sare haina forum asina su phongdorakli Atopa paumadana vitamin guli sabana ngana punsi telan khibeyai vitamin guli sabana haksel fagat hangani haiba asada nahakna tungna vitamin guli ama sasinana ba thorang torapa matamaduda ngihaktang oirbu sukhan thawgadabani masigi maramdi nauna satakhiba study amana anti oxidant singna punsi sanganma ngammi haiba wakalon adu lale hena puthokraidi Vitamin supplement kharana manung matam salna sen ki yabagi khudong thi patholakpa yai haina study asina claim tawri Copenhagen University ki researchers singna masamo phobami yoi la ani galising kuntrada research humfuga teret ki review ma tawduna sataki bi study duda miyoi singa du punsi nungsangna lehenbada antioxidant singna mating pi hi haibagi thajaba yaraba praman phangkide aduma pumasina maram oiduna miyoi khara di sibigi sang hengat hanki haidi Review du satakibada vitamin A supplement sing na sada taraga turki sang na haksang fana leiba miyoi singbo sian bi yabigi khudong thibe hengat hanki duga beta carotene pill na sada taret amadi vitamin E supplement sabadana sada marigi sang na sian bigi khudong thiba phibam hengat hanki haina British Boxy mana phongtokhi adumoina mu study sida vitamin C na haksang singthani oina sowanba ngamme haibigi matangda Pandrabasuk masina lainatina ngakthokpada mating oi habigi praman su phangdri hadi adu hosku ni myam paus matang solution jarage myam puna no update ngaminasi